ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯔꯥꯇꯣꯟ ꯃꯪꯂꯦꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯨꯗ ꯆꯨꯔꯤ ꯃꯈꯥꯗ ꯂꯩꯔꯝꯕꯗꯣ ꯐ꯭ꯔꯨꯡ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯁꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯂꯩꯔꯝꯕꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯃꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤ ꯃꯪꯂꯦꯝꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ, ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯗꯣ ꯃꯪꯂꯦꯝꯒꯤ ꯃꯌꯨꯝꯗ ꯐꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯗꯣ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯆꯟꯗ꯭ꯔꯅ ꯆꯪꯁꯤꯟꯗꯨꯅ ꯅꯠꯇꯦꯅꯦ, ꯈꯨꯔꯥꯇꯣꯟ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯗ꯭ꯔꯅ ꯀꯩꯗꯧꯔꯒꯦꯕꯣ? ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯨꯔꯤ ꯃꯈꯥꯗ ꯐꯨꯝꯒꯦ ꯇꯧꯔꯝꯃꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩꯗꯤ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯣꯟ ꯀꯟꯈꯠꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯟꯇꯛꯃꯨꯛꯀ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯂꯕ, ꯑꯍꯜ ꯑꯣꯏꯔꯁꯅꯨ ꯑꯉꯥꯡ ꯑꯣꯏꯔꯁꯅꯨ, ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯂꯤꯕ, ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯃꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯃꯥꯅ ꯂꯥꯛꯆꯔꯤꯕꯁꯦ ꯂꯥꯛꯆꯔꯝꯃꯣꯏꯗꯕꯅꯤ, ꯐꯩ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯁꯣꯔ ꯁꯠꯇꯨꯅ ꯍꯥꯠꯄ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯃꯪꯂꯦꯝꯃꯩꯒꯤ ꯃꯤꯡ ꯍꯣꯡꯒꯦ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯃꯪꯂꯦꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯅ ꯀꯅꯥꯒꯅꯣ ꯑꯃꯨꯛ ꯂꯥꯎꯅꯔꯨꯔꯤꯕꯗꯨꯅ, ꯀꯅꯥꯒꯅꯣ ꯑꯃꯨꯛ ꯇꯥꯟꯅꯔꯨꯏꯗꯨꯅ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯆꯟꯗ꯭ꯔꯅ ꯃꯁꯤꯒꯤ ꯌꯨꯝꯊꯪꯅꯕ ꯃꯪꯂꯦꯝꯁꯤ ꯃꯁꯤ ꯀꯌꯥ ꯐꯔꯣꯏꯗꯧꯔꯤꯅꯤ, ꯃꯥꯅ ꯑꯩꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯐꯨꯝꯖꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤꯕꯅꯤ꯫ ꯑꯩꯅ ꯐꯥꯕꯗꯒꯤ ꯑꯩꯅ ꯇꯥꯟꯅꯕꯗꯒꯤ ꯆꯦꯟꯈ꯭ꯔꯦꯗꯅ, ꯀꯅꯥꯅꯣꯝꯃ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯔꯣꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗꯀꯣ ꯁꯩꯇꯧꯏꯕ꯫ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯈꯔ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯅꯥꯅꯣ ꯑꯃ ꯊꯝꯗꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯃꯪꯂꯦꯝꯗꯤ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯗꯦ꯫ ꯈꯪꯒꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯣꯔ ꯁꯠꯂꯒ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯈꯤꯅ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯟꯕꯤꯔꯤꯕꯗꯨꯕꯨ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯨꯈꯤꯁꯨ ꯊꯃꯣꯏꯗ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯥ ꯑꯃꯇꯪ ꯃꯁꯨ ꯑꯃꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯃꯥꯅ ꯂꯥꯛꯆꯔꯤꯕꯁꯦ ꯂꯥꯛꯆꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯍꯦꯝꯕꯗꯣ ꯃꯪꯂꯦꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯆꯨꯔꯤ ꯃꯈꯥꯗ ꯀꯔꯤꯅꯣꯃ ꯐꯨꯝꯒꯦ ꯇꯧꯕꯗ ꯆꯟꯗ꯭ꯔꯅ ꯇꯥꯟꯅꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯌꯥꯔꯦ, ꯁꯤꯗꯒꯤꯗꯤꯅꯦ ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ, ꯅꯈꯣꯏꯒꯤ ꯃꯇꯦꯡꯈꯔ ꯂꯧꯔꯒ ꯑꯩꯁꯦ ꯈꯔ ꯋꯥꯏ ꯁꯪꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯍꯦꯟꯅ ꯑꯗꯨꯝ ꯆꯣꯞꯄꯤ ꯀꯥꯏꯕ ꯅꯪꯂꯦ꯫ ꯉꯔꯥꯡ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯌా ꯊꯤꯅ ꯆꯩꯔꯝꯈ꯭ꯔꯕ꯫ ꯐꯔꯦ ꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯁꯨ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯔꯣ, ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯇꯧꯖꯔꯣꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯣꯖꯥꯒꯤꯗꯨ ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯔꯧꯕ ꯃꯥꯜꯂꯤ, ꯀꯩꯗꯧꯕꯒꯤ ꯋꯥꯔꯧꯕꯤꯔꯤꯕꯅꯣ ꯑꯣꯖꯥ? ꯑꯩꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ, ꯃꯥꯅ ꯉꯔꯥꯡꯗꯣ ꯈꯪꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯍꯜꯂꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯩ ꯅꯈꯣꯏꯗꯅꯦ ꯀꯔꯤ ꯑꯃꯠꯇ ꯋꯥꯔꯧ ꯄꯨꯔꯧꯕ ꯂꯩꯇꯦ, ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯏꯁꯥꯅ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯐꯔꯦ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯆꯟꯗ꯭ꯔꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯁꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯁꯨꯡꯇꯨꯝ ꯇꯨꯝꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯑꯣꯖꯥ ꯑꯩ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ, ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯔꯁꯨ ꯌꯦꯡꯍꯟꯕ ꯐꯩ꯫ ꯑꯗꯨꯝꯅ ꯍꯦꯝꯕꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯃꯪꯂꯦꯝꯅ
ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯆꯟꯗ꯭ꯔ ꯍꯥꯏꯕꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯣꯔ ꯁꯠꯀꯗꯕꯅꯤ ꯀꯅꯥ ꯑꯃꯠꯇ ꯃꯦꯛꯃꯣꯛ ꯂꯥꯎꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯃꯪꯂꯦꯝ ꯑꯃꯗꯤ ꯍꯦꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯍꯦꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔ ꯃꯪꯂꯦꯝꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯤ ꯃꯪꯂꯦꯝꯗꯣ ꯈꯪꯁꯟ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯆꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔ ꯆꯪꯁꯤꯜꯂꯛꯂꯒ ꯀꯨꯔꯥꯇꯣꯟ ꯋꯥ ꯑꯃꯇꯪ ꯇꯥꯟꯅꯁꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯀꯔꯤꯅꯣ ꯑꯩ ꯅꯪꯒ ꯇꯥꯟꯅꯒꯗꯕ ꯋꯥꯔꯤ ꯂꯩꯇꯦ ꯆꯠꯂꯣ ꯊꯕꯛ ꯇꯧꯔꯁꯨ ꯆꯠꯂꯣ ꯊꯕꯛ ꯂꯩꯇꯕ ꯃꯤꯒꯤ ꯍꯧꯅꯕ ꯃꯤ ꯈꯨꯗꯤꯡꯅ ꯀꯛ ꯈꯟꯅꯕ ꯍꯧꯕꯒꯤ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯑꯩꯕꯨ ꯈꯨꯔꯥꯇꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯋꯥ ꯑꯃꯇꯪ ꯇꯥꯟꯅꯁꯤ ꯈꯛꯇꯪ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯅꯪꯒꯤ ꯋꯥ ꯇꯥꯟꯅꯗꯕ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯆꯠꯂꯣꯗꯅ ꯁꯛ ꯌꯦꯡꯗꯕ ꯃꯤꯁꯤꯡꯁꯤꯗꯤ ꯃꯈꯣꯟꯃꯛ ꯇꯥꯅꯤꯡꯗꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗ꯭ꯔꯅ ꯇꯥꯅꯤꯡꯉꯣꯏꯅꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯅꯆꯥ ꯄꯣꯛꯇ꯭ꯔꯤꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣꯔꯦꯟ ꯃꯨꯛꯀ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯊꯕꯛ ꯀꯔꯤ ꯀꯔꯥ ꯍꯦꯛ ꯇꯧꯔꯛꯂꯕ ꯆꯟꯗ꯭ꯔ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯗꯧꯕꯅꯤ ꯍꯅꯨꯊꯪꯗ ꯀꯩ ꯀꯥꯟꯅ ꯇꯧꯔꯤꯅꯣ ꯅꯆꯥꯕꯅ ꯁꯨꯝ ꯂꯩꯗꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯧ ꯍꯤꯡꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯄꯤꯔꯝꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯀꯅꯥꯅ ꯍꯔꯥꯎꯅꯦꯗꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯅ ꯃꯪꯂꯦꯝꯗ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯂꯤꯕꯅꯣ ꯀꯔꯤ ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯅꯆꯥ ꯅꯁꯨ ꯄꯣꯛꯄꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯃꯥꯃꯛꯅ ꯑꯁꯨꯃꯥꯏꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯄꯥꯕꯟꯗꯨꯅ ꯆꯩꯔꯕ ꯐꯩ ꯅꯪꯕꯨꯗꯤ ꯉꯁꯤꯒꯤ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨꯅ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ ꯑꯁꯨꯝꯅ ꯃꯪꯂꯦꯝꯗꯣ ꯄꯣꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯆꯟꯗ꯭ꯔꯗꯣ ꯊꯕꯛ ꯆꯠꯂꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯄꯣꯠꯁꯦꯝ ꯂꯩꯋꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯍꯩ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯒ ꯑꯣꯖꯥ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯍꯥꯏ ꯅꯪꯁꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯔꯤꯅꯦꯍꯦ ꯅꯪꯒꯤ ꯅꯇꯨꯡꯗ ꯃꯃꯤ ꯑꯃ ꯏꯟꯅꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗ꯭ꯔꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ ꯑꯩꯕꯨꯗꯤ ꯑꯩꯒꯤ ꯏꯃꯤꯅ ꯏꯟꯅꯗ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯃꯃꯤꯅ ꯏꯟꯅꯒꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯤ ꯇꯦꯜꯂꯤꯅꯦꯍꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯕꯦꯔꯥ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗ꯭ꯔꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯆꯥꯎꯊꯣꯏ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯍꯩꯇꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯔꯟꯅꯕ ꯑꯩꯒꯤ ꯏꯇꯨꯡꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯄꯩꯁꯥ ꯇꯥꯟꯅꯅꯕ ꯇꯧꯔꯤꯕ ꯀꯗꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯆꯟꯗ꯭ꯔꯅ ꯑꯣꯖꯥ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯍꯟꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯐꯠꯇꯅ ꯈꯜꯂꯒ ꯆꯠꯈ꯭ꯔꯦꯅꯁꯦ ꯁꯤꯅꯤꯅꯦꯍꯦ ꯑꯄꯪꯕꯗ ꯂꯧꯁꯤꯡ ꯇꯥꯛꯎꯅꯨ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯋꯤꯗ ꯆꯥꯎꯊꯣꯏꯗꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯆꯟꯗ꯭ꯔꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗꯣ ꯃꯀꯣꯛ ꯈꯔ ꯉꯥꯎꯔꯤ ꯇꯧꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯨ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯁꯪꯒꯣꯏ ꯃꯆꯤ ꯑꯗꯨꯗ ꯏꯟꯈꯠꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯒꯤ ꯅꯨꯄꯤ ꯊꯔꯣꯗꯣ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯨꯔꯒ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯆꯟꯗ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯣꯛ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯗꯤ ꯌꯥꯝ ꯅꯥꯟꯅ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯨ ꯃꯗꯨꯗ ꯊꯔꯣꯅ ꯑꯩꯕꯨꯗꯤ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯇꯧꯕꯅꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯏꯅ ꯉꯟꯇꯥꯅ ꯍꯜꯂꯛꯄꯒꯁꯤꯕꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯃ ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯆꯟꯗ꯭ꯔ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯊꯔꯣꯁꯨ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗ꯭ꯔꯅ ꯃꯁꯤꯒꯤ ꯃꯥꯏꯕ ꯃꯪꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣꯝꯃ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯒꯗꯕ ꯃꯥꯜꯂꯤ
मागी सात्रा हेमबा हाइबदुगा ngaita murum wari sanaba aina thengnai aduga aigi sasi hanmkai iman manadaba nikuk lawba turai irei jinbadung tawsai khoi lekai gi amai ba chawthui ki manakta amuktang chattaba yadre hojab chattaba yadre bani asumna chandra do chawthui gi manak tamna lakli matam maduda tharuna haiba abu halalaga kadai dino muk chalibudubo haidun hangli matam maduda chandrana hai thabaka ma chalibani aina halakpadane chak doramuko asumna hairam laga adumak chatkhri matam maduda tharuna masigi nupa asna tawthurpa thabak simaiba khangai khangjin ngakta asumna khallaga imungdo dumak changkhri chandra do chawthoi gi mayum jowna ban asum lakpada lambi da magi matungda karigumba ma inabadongna adumak tawri asum lakpana chandra do chawthoi gi mayum jowri matam aduda chandrana chawthoi bu kanna kauri matam aduda chawthoi do thorakli matam aduda chandrana oza ai oza ge nakta karigumam tang tanajagi haina laksari bani kaidawri bungo sandhya changlakpa sida adu kanna kauri budubo oza ai gi si pakhatpa thukhatpa ma leibadagi oza gi da yamna phinga laksari bani hayu kaidawre oza ai gi yumthang nabadu khura ton manglem du oza ju khangbi dana manglem haibadi hoidrom gi dura mane adu oza ma si lewa mantra khara haibada natana handak si aingoda karino mai tawi ha kaidawraba adumna amaiba chawthoina hanglakpa duda chandrana thukraba thodok punamak tamle matam maduda chawthoina fare karigumba matang yengsiko asomna hairamlaga chawthoi imungda changkhri aduga ising tengkot amaga thum amati cheng kharaga puduna thorakli madugi matung mangolda kakhala u haidunna kakhal halaba matung ta chandra do ningthina phamhalli madugi matung da chawthoina se ising ngasidane munna yengu asomna yenghalaba matung ising ngasida thum mado hapchalli aduga goro okhaire madugi matung cheng maru khara do amuk thadari matam maruda chawthoina cheng maru sing atu hojik karam phibam lei kari machu wena ui adum hairakpada chandrana munna yenglaga cheng maru mangani makhoi gi manga sigi manungda ani amadi ngangsak ngangi aduga ahum amadi musalakle adum hairakpada chawthoina yare asumna hairaga hawjik makha tar'i nangsi bungo ngasi gi ahing kanagoba miyu yamana sor satlaga hatkadabagi sem sabat pungloi loikhre maramadu naha khara chekchallu karigumbada sor satlaga hatkhiba tarabadi nang loire amu khana nang sugumbase karimta phangaroi sibai sirabani ne ko adum haikpada chandrana masi punamak manglem tarupa soidramaki oiramgani manglem do ngasigi numita chandra kanano khanghandaba yadre aina ahan nya da sum hanbiba sida masum henjalakle haiduna yam sauri matam aduda chawthoina se khana chaina ba yautbida phajana ningthina haino ahalado magi su karigumba ama laijaramgani adunani khana chaina ba haibadu phatti chalo adumna hairakpadagi chandrana hoi yam nungajare oza haiduna lupa yankai takina kalam laba matung mayum lomda parap halakli masigi matung chandra mayum joraga kari tawsigi haiduna wakal khalli matam maruda tharona kaidorobage wakal inung nungaitana uribasibo kanana kari haireklabage adumna hairakpada chandrana hai asigi yumthangnaba khuratona aisi ngasi ahing sor satlaga hadanaba thorang torga leramene adumna hairakpada tharwadi swai lawi karino haribasibo asengbara haiduna matam maru chandrana phagi amuk tawkhidro aina haribase asengmani mase khwaidaki phattaba mi oidori adumna hairakpada tharona is aikodi adumna torokane gaisi nobata khaludini
ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯅ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯗ ꯍꯪꯂꯛꯄꯗ ꯆꯟꯗ꯭ꯔꯅ ꯃꯥꯅ ꯉꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗ ꯑꯩꯅ ꯉꯝꯕꯅ ꯌꯣꯛꯈꯣꯛꯇ ꯍꯣꯔꯦꯟꯗꯤ ꯊꯣꯕꯝ ꯂꯥꯛꯑꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯣꯝꯗ ꯍꯦꯝꯕꯗꯣ ꯃꯪꯂꯦꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯐꯔꯦ ꯍꯩ ꯆꯟꯗ꯭ꯔꯁꯤ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯊꯕꯛꯀꯥꯁꯤ ꯉꯟꯇꯥ ꯍꯜꯂꯛꯂꯗꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯕꯅꯤꯅ ꯆꯟꯗ꯭ꯔꯁꯤ ꯍꯥꯠꯄꯗ ꯀꯅꯥꯃꯠꯇꯅ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡꯗ ꯁꯣꯔ ꯁꯠꯂꯒ ꯍꯥꯠꯄ ꯑꯁꯤꯗ ꯅꯪꯅꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯣꯖꯥ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯆꯔꯣꯏ ꯃꯁꯤꯒꯤ ꯆꯟꯗ꯭ꯔꯁꯦ ꯃꯁꯤ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯐꯔꯦ ꯏꯕꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯔꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯆꯟꯗ꯭ꯔꯁꯤ ꯊꯋꯥꯏ ꯍꯦꯛꯇꯃꯛ ꯁꯠꯂꯁꯤ ꯑꯁꯨꯝꯅ ꯃꯪꯂꯦꯝ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯨꯈꯤꯁꯨ ꯇꯥꯔꯤꯕꯅꯤ ꯃꯨꯈꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯆꯟꯗ꯭ꯔꯁꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯪꯂꯦꯝ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤ ꯊꯕꯛ ꯊꯣꯛꯂꯛꯀꯗꯕ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯪꯂꯦꯝ ꯑꯃꯗꯤ ꯍꯦꯝꯕ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯕꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯇꯨꯅ ꯁꯣꯔ ꯁꯠꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯦ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯆꯟꯗ꯭ꯔꯒꯤ ꯃꯃꯤꯡꯕꯨ ꯂꯩꯃꯥꯏꯗ ꯏꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯦꯟꯗꯜꯁꯤꯡ ꯊꯥꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯃꯪꯂꯦꯝ ꯑꯃꯗꯤ ꯍꯦꯝꯕꯅ ꯂꯩꯋꯥ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯟꯗ꯭ꯔꯒꯤ ꯁꯣꯔ ꯐꯨꯟꯀꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯆꯟꯗ꯭ꯔꯁꯨ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯪꯂꯦꯝꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯅꯁꯨ ꯎꯔꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯑꯩꯒꯤ ꯏꯃꯤꯡꯒ ꯏꯔꯗꯅ ꯅꯕꯥꯅꯤꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯁꯣꯔ ꯁꯠꯂꯒ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤ ꯆꯟꯗ꯭ꯔꯕꯨ ꯎꯔꯨꯕꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯁꯨ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯍꯥꯏ ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯒꯤ ꯁꯣꯔ ꯁꯠꯅꯕ ꯇꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯤꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯟꯗ꯭ꯔ ꯀꯧꯕ ꯂꯩꯔꯤꯕꯁꯤꯕꯨ ꯅꯪ ꯅꯇꯣꯝꯇꯔ ꯍꯥꯏꯕꯅꯤꯗ ꯈꯨꯔꯥꯇꯣꯟ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯕꯖꯥꯠꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯕꯖꯥꯠꯅꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯤꯁꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯃꯪꯂꯦꯝꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯔ ꯅꯣꯏꯅ ꯅꯍꯥ ꯑꯣꯏꯔꯦ ꯑꯩꯁꯦ ꯑꯍꯜ ꯂꯣꯏꯔꯦꯗ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ ꯇꯧꯅꯨ ꯏꯕꯨꯡꯉꯣ ꯎꯁꯤꯠꯊꯑꯣꯏꯗꯕꯒꯗꯤ ꯇꯧꯔꯛꯀꯅꯨ ꯑꯩꯁꯦ ꯃꯇꯝ ꯑꯃꯒꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯪꯂꯦꯝ ꯑꯃꯗꯤ ꯆꯟꯗ꯭ꯔ ꯑꯁꯨꯝ ꯅꯤꯡꯉꯥꯏ ꯁꯦꯟꯗꯥꯟꯅꯔꯛꯄꯗꯒꯤ ꯆꯟꯗ꯭ꯔꯁꯨ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯃꯪꯂꯦꯝꯗ ꯐꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅꯁꯨ ꯆꯟꯗ꯭ꯔꯕꯨ ꯏꯟꯊꯨꯗꯨꯅ ꯐꯨꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯃꯪꯂꯦꯝꯗꯣ ꯁꯥꯎꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯕꯗ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯨꯁꯜꯂꯤ ꯃꯗꯨꯗꯩꯗꯨꯗ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯌꯥꯎꯔꯝꯂꯤꯕ ꯑꯗꯨꯅ ꯃꯪꯂꯦꯝꯒꯤ ꯄꯨꯛꯀꯤ ꯄꯨꯛꯆꯦꯞꯇ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯊꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯪꯂꯦꯝꯗꯣ ꯇꯞꯅ ꯅꯣꯟꯊꯔꯛꯏ ꯑꯗꯨꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯗ ꯄꯥꯏꯔꯒ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯃꯨꯈꯤ ꯆꯦꯟꯊꯣꯔꯛꯂꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯆꯟꯗ꯭ꯔꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯃꯤꯐꯠꯇ ꯅꯪ ꯈꯪꯒꯅꯤꯅ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦꯗꯣ ꯌꯦꯡꯉꯨ ꯅꯪꯕꯨ ꯑꯣꯏꯅ ꯁꯤꯔ ꯐꯥꯎꯕ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯂꯩꯔꯤꯕ ꯂꯧꯔꯤ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯑꯩꯒꯤꯅꯤ ꯑꯁꯨꯝꯅ ꯃꯪꯂꯦꯝꯗꯣ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯑꯁꯨꯝꯅ ꯃꯌꯥꯝꯁꯨ ꯑꯣꯝꯁꯟꯅꯔꯛꯂꯕꯗꯨꯗꯗꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯊꯤꯒꯠꯅꯔꯛꯂꯤ
ꯑꯗꯨꯒ ꯆꯟꯗ꯭ꯔꯗꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯇꯤ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯂꯦꯝꯒꯤ ꯅꯨꯄꯤ ꯃꯨꯈꯤꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯆꯟꯗ꯭ꯔ ꯍꯥꯏꯕꯁꯤꯡꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯤ꯫ ꯃꯪꯂꯦꯝ ꯑꯃꯗꯤ ꯍꯦꯝꯕꯅ ꯇꯧꯈꯤꯕ ꯐꯠꯇꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯟꯗ꯭ꯔꯕꯨ ꯐꯥꯔꯨꯆꯣ ꯐꯨꯔꯨꯆꯣ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯟꯗ꯭ꯔ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯐꯩꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫